ꯃꯌꯥꯝꯅ ꯒꯤꯐ ꯑꯋꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯁꯤꯡꯅꯗꯤ ꯒꯤꯐ ꯑꯋꯦꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯒꯦ꯫ ꯒꯤꯐ ꯑꯋꯦꯒꯤ ꯔꯨꯜꯁꯤꯡꯗꯨꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯝꯃꯒꯦ, ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ꯫ Hi everyone, welcome back. ꯉꯁꯤꯗꯣ ꯃꯃꯥ ꯂꯩꯔꯦ, ꯁꯤꯗ ꯁꯨꯁꯤ ꯂꯩꯔꯦ, ꯃꯃꯥꯒ ꯁꯥꯟꯅꯔꯦ ꯉꯥꯏꯍꯥꯛ, ꯑꯗꯣ ꯃꯃꯥꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦ ꯉꯁꯤꯁꯦ, ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯀꯩꯀꯩꯅꯣ ꯃꯃꯥꯗ ꯍꯥꯏꯗꯣ ꯍꯥꯏ ꯃꯃꯥ꯫ ꯑꯩꯁꯦ ꯀꯦꯁꯇꯣꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯈꯔ ꯑꯩ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯇꯧꯒꯦ ꯍꯧꯖꯒꯦ ꯇꯧꯕꯅꯦ, ꯑꯗꯣ ꯈꯔ ꯑꯣꯐꯔꯁ ꯈꯔꯁꯨ ꯇꯧꯖꯒꯦ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯅ ꯐꯣꯇꯣ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣꯁꯨ ꯆꯥꯃꯤꯟꯅꯔꯅꯤ, ꯏꯆꯝ ꯆꯝꯅ ꯁꯨꯝ ꯎꯅꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯃꯣꯏꯁꯨ ꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯃꯤꯟꯅꯔꯦ꯫ ꯏꯃꯔꯦꯜ ꯌꯦꯂꯣ ꯁꯐꯌꯥꯔ ꯁꯤꯒꯨꯝꯕ ꯅꯨꯡꯒꯤ ꯃꯔꯝꯗ ꯇꯧꯖꯕꯅꯤ꯫ ꯁꯤ ꯈꯤꯇꯪ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯅꯝꯖꯕ, ꯏꯆꯥꯅꯨꯄꯤꯗꯒꯤ ꯁꯨꯝ ꯃꯇꯦꯡ ꯂꯧꯖꯕ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯁꯨꯁꯤꯁꯨ ꯂꯩꯔꯦ, ꯁꯨꯁꯤꯒꯤꯁꯨ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ, ꯑꯗꯣ ꯂꯣꯏꯅ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯩꯒꯤꯁꯨ ꯄꯦꯖ ꯑꯃ ꯂꯩꯌꯦꯕꯀꯣ, ꯑꯩꯒꯤꯁꯤꯅ ꯀ꯭ꯂꯣꯗꯤꯡꯒ ꯃꯦꯀꯞ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯦꯀꯞ ꯍꯥꯏꯔꯒꯀꯣ ꯗꯨꯌꯤꯟ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦ, ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯤꯟꯇꯔꯦꯁꯇ ꯇ꯭ꯔꯦꯟꯗꯤ ꯑꯣꯏꯔꯤꯕ, ꯍꯥꯏꯗꯤꯀꯣ ꯂꯤꯞ ꯇꯤꯟꯁꯀꯨꯝꯕ ꯑꯗꯩꯗꯤ ꯂꯣꯏꯅꯃꯛ ꯃꯦꯀꯞ ꯄ꯭ꯔꯗꯛ ꯂꯣꯏꯅꯃꯛꯄꯨꯗꯤ ꯐꯪꯉꯦꯀꯣ꯫ ꯑꯦꯅꯤ ꯑꯗꯩ ꯕ꯭ꯔꯥꯟꯗꯦꯗ ꯍꯥꯏꯔꯒ ꯗꯤꯌꯣꯔꯒꯨꯝꯕ, ꯄ꯭ꯔꯗꯥꯒꯨꯝꯕ, YSLꯒꯨꯝꯕꯁꯨ ꯂꯣꯏ ꯐꯪꯖꯩꯀꯣ꯫ ꯑꯗꯣ ꯑꯗꯨꯝ ꯄꯦꯖꯇꯣ ꯍꯥꯞꯆꯔꯝꯒꯦꯀꯣ, ꯑꯗꯨꯒ ꯆꯤꯆꯦ ꯌꯥꯏꯁꯅꯥꯒ ꯇꯧꯔꯒ ꯄꯦꯖꯇꯣ ꯍꯥꯞꯆꯔꯝꯒꯦ, ꯑꯗꯣ ꯐꯔꯗꯔ ꯗꯤꯇꯦꯜꯁꯇꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ, ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯃꯥꯁꯦ 13 year plus experience ꯂꯩ ꯍꯥꯏꯕꯀꯣ, ꯑꯗꯨꯒꯤ ꯃꯃꯥꯗ ꯈꯪꯗꯕ ꯈꯣꯠꯇꯕ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯕꯒꯨꯝ, ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯔꯁꯨ ꯆꯠꯄ ꯍꯦꯟꯕ ꯁꯨꯃꯥꯏꯅꯀꯣ, ꯑꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛꯇ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯅ ꯋꯤꯠ ꯗ ꯍꯦꯜꯞ ꯑꯣꯐ ꯃꯃꯥ ꯑꯩꯈꯣꯏꯅ ꯔꯤꯡꯒꯨꯝꯕ ꯑꯗꯒꯤ ꯋꯥꯂꯦꯠꯇ ꯍꯥꯞꯄꯒꯨꯝꯕ ꯍꯥꯞꯅꯕꯒꯤꯁꯦ ꯃꯃꯥꯒ ꯀꯟꯇꯦꯛ ꯇꯧꯅꯕ ꯑꯩ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯄꯦꯖꯁꯤꯗ ꯍꯥꯞꯆꯔꯒ ꯃꯌꯥꯝꯁꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ꯫ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯔꯛ ꯊꯠꯅ ꯒꯤꯐ ꯑꯋꯦ ꯍꯥꯏꯕꯗꯣ ꯒꯤꯐ ꯑꯋꯦ ꯑꯂꯔꯠ ꯋꯦꯌꯔ 20 to 25K ꯑꯣꯏꯗꯣꯏꯅꯦ, ꯑꯗꯨꯅ ꯍꯥꯔꯃꯣꯁꯤ ꯕꯨꯇꯤꯛꯀ ꯂꯟꯂꯦꯃ ꯖꯨꯋꯦꯂꯔꯁꯀꯅ ꯃꯕꯥꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯕꯅꯦꯕ꯫ ꯒꯤꯐ ꯑꯋꯦꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯗꯣꯏꯅꯦ, ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯅꯤꯁꯦ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ, ꯃꯣꯏꯒꯤ ꯔꯤꯜꯁꯇꯣ ꯁ꯭ꯇꯣꯔꯤꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣ, ꯀꯃꯦꯟꯇ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯟꯅꯕꯤ 3 ꯇꯦꯛ ꯇꯧꯕꯤꯔꯣ, ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ make sure that they follow both the Instagram page and get a chance to win all these products worth up to 20 to 25K. Giveaway ꯌꯥꯎꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯣꯏꯒꯤ Instagram page ꯁꯦ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ, ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ, ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯥꯅꯤ, ꯁꯤꯒꯤꯁꯦ ꯁꯨꯝ ꯂꯩꯗꯅꯀꯣ, ꯑꯩꯅ ꯄꯤꯈꯤꯕꯗ ꯃꯤ ꯗꯣꯛꯇꯔ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ, ꯐꯖꯅ ꯐꯤꯂꯝꯒꯨꯝꯕ ꯁꯛꯁꯦꯁ ꯑꯣꯏꯈꯔꯦ, ꯑꯗꯒꯤ ꯊꯕꯛ ꯐꯪꯈꯤꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩ ꯆꯥꯛ ꯀꯧꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯦ, ꯑꯗꯨꯕꯨ ꯑꯩ ꯁꯪꯗꯕꯅꯤꯅ ꯆꯠꯇꯦ꯫ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯌꯥꯝꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯩ ꯋꯥ ꯅꯠꯇꯦ, ꯃꯥꯒꯤ ꯁꯦꯐ ꯒꯥꯔꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕꯀꯣ, ꯑꯗꯨꯒꯤ ꯇꯧꯕ ꯋꯥꯅꯤ꯫ ꯃꯥꯒꯤ ꯗꯁꯥꯗ ꯂꯥꯛꯄꯗ ꯈꯤꯇꯪ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯅ ꯌꯥꯝꯅ ꯈꯪꯖꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯐꯖꯅ ꯃꯤ ꯂꯣꯏꯅꯃꯛ ꯁꯛꯁꯦꯁ ꯑꯣꯏꯔꯤ꯫ ꯅꯍꯥꯟꯁꯨ ꯀꯩꯅꯣꯗ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯀꯝꯄꯜ ꯐꯤ ꯁꯣꯜ ꯌꯥꯝ ꯄꯤꯔꯛꯑꯦ, ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯅ, ꯑꯗꯒꯤ ꯑꯃ ꯃꯣꯏꯅ ꯀꯩꯀꯩ ꯌꯥꯝ ꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗ, ꯐꯤꯔꯣꯜ ꯄꯤꯔꯛꯄ ꯌꯥꯎꯔꯦ, ꯑꯗꯒꯤ ꯃꯥ ꯒꯤꯐ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦꯀꯣ꯫ ꯍꯣꯇꯦꯜꯗꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯈ꯭ꯔꯦ, ꯆꯥꯛ ꯀꯧꯒꯦꯅ ꯍꯥꯏ, ꯑꯗꯣ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯁꯪꯗꯗꯅ꯫ ꯃꯥ ꯊꯕꯛ ꯈꯟꯒꯦ, ꯅꯪꯗꯤ ꯌꯥꯝꯅ ꯀ꯭ꯔꯦꯗꯤꯠꯅꯤ ꯈꯣꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯐꯖꯅ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯁꯛꯁꯦꯁ ꯑꯗꯨꯝ ꯑꯣꯏꯈꯤꯗ ꯄꯤꯈꯤꯕꯁꯦ꯫ ꯑꯗꯨ ꯃꯁꯤꯅ ꯍꯦꯛꯇ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒꯁꯨꯀꯣ, ꯑꯗꯨꯝ ꯀꯥꯟꯅ ꯐꯖꯅꯗꯤ ꯑꯗꯨꯝ ꯃꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ, ꯐꯖꯅ ꯑꯩꯈꯣꯏ ꯇꯦꯛꯀꯗꯕ ꯏ ꯊꯣꯛꯀꯗꯕꯁꯦ ꯈꯦꯠꯂꯒ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯀꯥꯟꯅꯖꯕꯅꯦꯕ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯣꯏꯕ, ꯃꯤꯒꯤ ꯏꯟꯈꯠ ꯃꯈꯜꯒꯤ ꯀꯩꯀꯥ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ, ꯑꯗꯨꯅ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ, ꯑꯃꯃꯝ ꯇꯥꯟꯅꯁꯤ, ꯑꯗꯩ ꯄꯨꯟꯁꯤꯗ ꯄꯥꯟꯁꯤꯅ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯀꯩꯅꯣ ꯂꯩꯗꯅꯀꯣ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯁꯥꯕ ꯈꯣꯠꯄ, ꯅꯥꯞ ꯂꯧꯕ ꯑꯩꯅ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ, ꯑꯩ ꯊꯤꯟꯁꯨ ꯊꯤꯟꯖꯔꯛꯄꯅꯦꯕꯀꯣ, ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯔꯛꯀꯅꯤ, ꯅꯥꯞ ꯂꯧꯕ ꯂꯥꯛꯀꯅꯤ, ꯄꯣꯠꯁꯨ ꯑꯗꯨꯝ ꯊꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯟꯅꯕꯅꯤ, ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯛꯁꯦꯁꯁꯤ ꯑꯗꯨꯝ ꯑꯣꯏꯕꯅꯤ꯫ ꯈꯤꯇꯪ ꯅꯥꯒꯗꯕꯁꯦ ꯈꯤꯇꯪ ꯅꯥꯔꯒ ꯑꯗꯨꯝ ꯊꯣꯛꯄ, ꯗꯁꯥ ꯂꯥꯡꯕ ꯀꯔꯤ ꯀꯔꯥꯁꯦ ꯑꯗꯨꯝ ꯑꯩꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯈꯪꯉꯦ ꯍꯥꯏꯕ, ꯑꯅꯝꯕꯅ ꯑꯗꯨꯝ ꯂꯧꯋꯦ, ꯑꯗꯨꯒ ꯄꯥꯟꯖꯤꯉꯩꯗꯁꯨ ꯑꯗꯨꯝ
ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯤꯀꯣ ꯑꯗꯣ ꯂꯝꯁꯦ ꯌꯥꯝꯃꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯈꯣꯡꯅ ꯉꯥꯛꯇ ꯆꯠꯄ ꯑꯗꯩ ꯑꯣꯇꯣ ꯇꯣꯡꯉꯒ ꯃꯅꯤꯄꯨꯔ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯑꯌꯥꯝꯕꯁꯦ ꯂꯣꯏꯅ ꯊꯨꯡꯉꯦ ꯑꯗꯣ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯑꯔꯥꯞ ꯑꯔꯥꯞꯄ ꯌꯥꯝ ꯆꯠꯂꯤꯅꯦ ꯑꯗꯨꯅꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯀꯣ ꯑꯗꯣ ꯀꯌా ꯀꯟꯅ ꯊꯨꯗꯣꯛꯅ ꯈꯜꯂꯨꯗꯦ ꯑꯗꯣ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯝ ꯄꯤꯔꯛꯏ ꯐꯅꯦꯛ ꯄꯤꯔꯛꯄ ꯌꯥꯎꯔꯦ ꯀꯣꯂꯤꯛ ꯐꯤꯔꯣꯟ ꯑꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯄꯤꯔꯛꯑꯦ ꯃꯣꯏ ꯑꯔꯩ ꯑꯔꯩꯕ ꯆꯦꯡ ꯑꯐꯕ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯍꯥꯎꯕ ꯃꯣꯏꯒꯤ ꯂꯩꯖꯩꯅꯁꯨ ꯄꯤꯔꯛꯄ ꯏꯟꯖꯥꯡꯗ ꯑꯗꯨꯝ ꯑꯩ ꯑꯄꯤꯕ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯃꯣꯏꯅ ꯄꯤꯔꯛꯄꯅꯤꯅꯀꯣ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯣ ꯑꯅꯝꯕꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯐꯖꯅ ꯑꯗꯨꯝ ꯁꯛꯁꯦꯁꯐꯨꯜ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯕꯅꯤꯅ ꯑꯩꯅ ꯃꯁꯤ ꯏꯁꯣꯔꯅ ꯈꯔ ꯀꯩꯅꯣ ꯇꯧꯋꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯨꯗꯣꯏꯅꯣ ꯅꯨꯡ ꯂꯩꯅꯨꯡꯒꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤꯅ ꯃꯁꯤ ꯑꯗꯨꯅ ꯄꯤꯗꯕꯅꯦ ꯑꯗꯣ ꯑꯩ ꯏꯃꯧꯈꯤꯕ ꯈꯔ ꯂꯥꯛꯄ ꯌꯣꯡ ꯃꯩꯖꯥꯎꯗ ꯑꯣꯟꯈꯤꯑꯕꯀꯣ ꯃꯥꯁꯤ ꯈꯔ ꯇꯧꯕꯗꯣ ꯑꯗꯣ ꯑꯁ ꯅꯦꯅꯦꯅ ꯄꯤꯔꯛꯄꯗꯣ ꯏꯃꯧꯈꯤꯕꯗꯣ ꯑꯁ ꯁꯤꯈ꯭ꯔꯦ ꯑꯩꯁꯦ ꯑꯁ ꯅꯨꯡꯉꯥꯏꯗꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯑꯦ ꯃꯤꯁꯦ ꯑꯅꯝꯕꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯁꯨم ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯣꯏꯅ ꯑꯗꯨꯝ ꯁꯛꯁꯦꯁ ꯂꯣꯏꯅ ꯑꯣꯏꯈꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯗꯥꯛꯇꯔ ꯐꯖꯅ ꯑꯣꯏꯈꯔꯦ ꯑꯟꯗ꯭ꯔꯣ ꯆꯠꯂꯤ ꯑꯗꯒꯤꯗꯤ ꯀꯔꯤ ꯁꯟꯇ꯭ꯔꯣꯛ ꯈꯟꯇ꯭ꯔꯣꯛ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯂꯣꯏ ꯆꯠꯂꯦ ꯑꯩ ꯑꯅꯝꯕꯅ ꯑꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯒꯤ ꯆꯦꯛꯀꯣꯟ ꯑꯗꯩ ꯅꯝꯕꯣꯜ ꯑꯗꯒꯤ ꯚꯣꯠ ꯀꯥꯕ ꯐꯖꯅ ꯚꯣꯠ ꯀꯥꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯤꯁꯦ ꯐꯖꯅ ꯄꯥꯟꯅꯕꯗꯅꯦ ꯁꯔꯨꯛ 3 ꯇꯧꯕꯒꯤꯅꯦ 2ꯁꯦ ꯃꯥꯅ ꯍꯦꯜꯂꯦ ꯑꯩꯁꯦ ꯄꯥꯈꯠꯄ ꯑꯗꯣ ꯚꯣꯠ ꯀꯥꯕꯁꯨ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯩꯅ ꯄꯤꯕꯗ ꯑꯩꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝ ꯄꯪꯁꯤ ꯁꯤꯕꯗꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯇꯥꯟꯅꯔꯒ ꯃꯃꯥꯒ ꯇꯥꯟꯅꯔꯒ ꯐꯝꯕ ꯃꯤꯁꯦ ꯌꯥꯝꯅ ꯄꯣꯠ ꯑꯃꯅꯤꯗꯪ ꯂꯩꯔꯝꯕ ꯍꯧꯖꯤꯛ ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯗꯔꯦ ꯇꯨꯡꯗ ꯑꯗꯨꯅꯅꯦ ꯃꯣꯏꯅ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯑꯁ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯔꯤ ꯀꯥ ꯐꯖꯅ ꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯁꯤ ꯑꯩꯅ ꯂꯩꯖꯕ ꯑꯩ ꯈꯪꯖꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤꯀꯣ ꯑꯩꯅ ꯁꯤꯗꯪ ꯄꯤꯕ ꯑꯃ ꯇꯧꯕꯗ ꯐꯖꯅ ꯑꯗꯨꯝ ꯃꯪꯒꯣꯜ ꯂꯣꯏꯅ ꯑꯣꯏꯅꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯇꯧꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯑꯗꯨꯅ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯅꯦ ꯍꯥꯏꯕ ꯐꯖꯅ ꯑꯗꯨꯅ ꯃꯌꯥꯝ ꯊꯕꯛ ꯁꯤꯅꯦ ꯀꯥꯏꯅ ꯄꯪꯁꯤ ꯁꯤꯕꯗꯣ ꯇꯧꯕꯤꯒꯅꯣ ꯃꯃꯥ ꯍꯣꯏ ꯑꯗꯒꯤ ꯑꯗꯨꯝ ꯑꯈꯪꯕꯒꯨꯝꯕ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯊꯕꯛ ꯁꯨꯔꯁꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦꯅ ꯑꯗꯨꯒ ꯃꯃꯥꯒꯤ ꯄꯦꯖꯇꯨꯁꯨ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯣ ꯂꯧꯕꯤꯌꯨ ꯁꯤꯒꯤ ꯗꯥꯏꯃꯟ ꯔꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯨꯄꯥ ꯈꯤꯇꯪ ꯊꯣꯛꯇꯕ ꯅꯨꯄꯥꯒꯨꯝꯕꯗ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕ ꯋꯦꯜ ꯑꯦꯇ꯭ꯔꯦꯛ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯣꯖꯤꯇꯤቭ ꯊꯤꯡꯀꯤꯡꯁꯦ ꯌꯥꯝꯅ ꯑꯣꯏꯍꯜꯂꯦꯅ ꯍꯥꯏꯌꯦꯀꯣ ꯁꯤꯒꯤ ꯗꯥꯏꯃꯟ ꯔꯤꯡꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯨ ꯁꯐꯥꯏꯌꯔꯁꯤꯅ ꯃꯃꯥꯅ ꯍꯥꯏꯕꯤꯕꯗ ꯊꯥꯡꯖ ꯁꯅꯤꯒꯤ ꯑꯣꯏꯌꯦ ꯍꯥꯏꯌꯦ ꯁꯤꯁꯤꯅ ꯗꯁꯥ ꯂꯥꯡꯐꯝ ꯉꯥꯛꯊꯣꯛꯑꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯔꯦꯗ ꯀꯣꯔꯦꯜꯁꯤꯅ ꯏꯒꯤ ꯃꯔꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗ ꯌꯥꯝ ꯆꯥꯅꯩ ꯍꯥꯏ ꯑꯗꯨꯒ ꯒꯨꯔꯨ ꯑꯍꯨꯝꯒꯤꯁꯤꯅ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯍꯥꯏꯌꯦ ꯗꯁꯥ ꯂꯥꯡꯐꯝ ꯑꯅꯥ ꯑꯌꯦꯛ ꯉꯥꯛꯊꯣꯛꯅꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤꯅ ꯄꯔꯜ ꯔꯠꯇꯤ ꯑꯆꯧꯕ ꯍꯥꯏꯌꯦ ꯃꯃꯥꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯦ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯦ ꯌꯨꯝꯗ ꯍꯟꯅꯇꯥꯔꯦ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯍꯪꯉꯦ ꯑꯩꯁꯨ ꯂꯧꯕꯤꯌꯣ ꯃꯌꯥꯝ ꯑꯣꯐꯔ ꯈꯔ ꯑꯗꯨꯝ ꯑꯣꯐꯔ ꯃꯌꯥꯝ ꯇꯧꯊꯣꯛꯀꯗꯒꯤ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯀꯥꯟꯅꯕ ꯂꯧꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯒꯗꯕ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦ ꯕꯥꯏ ꯁ꯭ꯋꯥꯏꯗ ꯈꯥꯏꯅꯗꯣꯔꯦ ꯑꯩꯈꯣꯏ